Thauban Khangabok Police Station Manakta, Khongjangloy Singa Police Kachaun Muknakhre, Police in the Su Tear Gas Kaptuna Tankhaikhre. Lengaxin and Manipur to Ibapamba Singa Tabak Tauragalere, Kokomi. BSF Jawan Sikibagi Matang the Kuki Naga Maral Sinari. Lekidraba Angi Poto Takat Bayaroi. Harau Kumhe Isay Tabana Singba Matam Koktan Ating Batamle, KCP Nong Tang. CM na akampa relief camp desa tuna victim family ga unakre lupa lakh tara ki ex gracia kusinakre JAC na paisa sab leite lana santokpagi mahut pandam phangri phawbo honamina si tronglaubi JAC April gi tang tara humdo ya thoba singi khopam da haikal lekat tambiu tronglaubi da mara laijadraba angang ani hatok piba masung central security processing na miyo hum hat ki bagi mayokta wakat khongsa satkre Sim Minister Kiamsana Kangpokpi Pautuna Satkraba Matungda, go to Gitaupu Sing Paktan and resign Tokre, Kuki Zona Loki Boadeki Mayokta Tabokta wi Haiduna, Makoi Masen Penadre. Excel Logani Haiduna Namsinduna Tambide, Isani di Rimski Mok the lady, Pamlaga Dumak Lado Hadibra, Asengba Makangan Biu, Imung Manung. Home Minister Gobindas Kontuzam Lokian MLA, Tihas, Santi Singna, Tronglao Bigi incident like Hidrabang and Igi Mungunuka Una Creamadi, Awaba de Saruya Cre, JSC Amadi, Government Gimarakta, ex Gracia Gayana Kibalite, Home Minister Gobindas Kontuzam. Makata na sumna su hairi singkong da riba central processing state force na mahut silagani ngasi April gitang tara ni thoigi ayuk pung manga dagi nungthin pung ahum phawba Valley district manga da curfew komthokani tronglao bigi thodok JAC ga lenga ka hidam amata da yasinaba leitri Haukiba April gitang tare 2026 Manipur gi tronglao bida thokiba angang ani ki mihat thina hat kiba misi asibu ona sa Manipur Student Union Central Committee na yaring da bagaloina na nungai ta phongdok sari Manipur government na mihat asigi matangda athuba matamda mihat asigi justice puthokpiduna matik saba sarak pigadabani Kuki narco terrorist singi mathak talengang na thabak lakhotri phawba miyam gi khongjang haloi khurai jama thauba Nahan makai nongmai kapna bada convection lokhalam drabaso BSF ki person ama laikhidraba matungda ngarang kuki amadi tangkhun gi khunda akanba operation sathaba hauduna bunker kunma thoi thukaikre Tronglaubi gi mihat FNCC na yaringda ba phongdrokli lainga kaya nakhiba sing onthorok trabadi blockade sathragani